ꯃꯔꯨꯞꯁꯤꯡꯕꯨ ꯐꯨꯡꯒꯥ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯈꯔ ꯋꯥꯍꯟꯊꯣꯛꯀ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ: ꯆꯦꯡ ꯄꯨꯔꯒ ꯆꯦꯡꯁꯤꯡ, ꯐꯧ ꯄꯨꯔꯒ ꯐꯧꯁꯤꯡ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯉꯣꯟꯗ ꯑꯐꯕ ꯇꯧꯔꯨꯔꯕꯗꯤ ꯑꯐꯕ ꯍꯜꯂꯛꯀꯅꯤ, ꯐꯠꯇꯕ ꯇꯧꯔꯨꯔꯒꯅ ꯐꯠꯇꯕ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕ ꯃꯤ ꯑꯃꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯨꯔꯕꯗꯤ ꯑꯩꯅꯁꯨ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯤꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯃꯤꯒꯤ ꯐꯅꯕ ꯇꯧꯔꯨꯔꯕꯗꯤ ꯃꯤꯅꯁꯨ ꯁꯣꯏꯗꯅ ꯑꯩꯒꯤ ꯐꯅꯕ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅꯕꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕ ꯇꯧꯔꯨꯔꯕꯗꯤ ꯑꯩꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕꯁꯨ ꯃꯤꯅ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ: ꯂꯥꯏꯔꯦꯟ ꯃꯇꯨꯡ ꯉꯥꯏꯏꯟꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯥꯟꯅꯕ ꯂꯧꯒꯗꯕ ꯃꯌꯥꯝꯅ ꯏꯅꯩ ꯍꯥꯏꯕꯅꯤ꯫ ꯑꯆꯧ ꯑꯁꯥꯡ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯅꯕ ꯁꯨꯔ ꯁꯨꯔ ꯅꯩꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ: ꯅꯁꯥꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇꯅ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯀꯅꯨ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯏꯁꯥꯒꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕꯗꯤ ꯊꯤꯗꯅ ꯃꯤꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯊꯤꯗꯨꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯏꯁꯥꯒꯤ ꯑꯁꯣꯏ ꯑꯔꯥꯟꯗꯤ ꯄꯥꯛꯅ ꯎꯒꯟꯗꯦ ꯈꯪꯒꯟꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯊꯤꯗꯨꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯁꯥꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯊꯤꯗꯨꯅ ꯃꯗꯨꯕꯨ ꯁꯦꯝꯗꯣꯛ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ: ꯃꯅꯥꯅ ꯍꯩꯔꯥꯡ ꯁꯥꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯅꯠꯇꯕ ꯑꯣꯏꯗꯕ ꯄꯣꯠꯅ ꯑꯁꯦꯡꯕ ꯑꯋꯣꯏꯕ ꯁꯥꯕ ꯍꯥꯏꯕꯅꯤ꯫ ꯑꯔꯥꯟꯕ ꯑꯣꯏꯗꯕꯅ ꯑꯆꯨꯝꯕ ꯑꯋꯣꯏꯕ ꯁꯥꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯆꯨꯝꯕ ꯑꯐꯕ ꯃꯤ ꯁꯥꯗꯨꯅ ꯃꯁꯥꯒꯤ ꯑꯔꯥꯟꯕ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ: ꯅꯌꯨꯝ ꯁꯤꯌꯨ ꯏꯇꯥꯡꯒꯦ, ꯅꯁꯟ ꯂꯦꯜꯂꯨ ꯁꯆꯥꯒꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯒꯤ ꯌꯦꯡꯗꯅ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯌꯥꯝꯅ ꯑꯣꯏꯖꯕ ꯊꯤꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯑꯔꯦꯝ ꯑꯄꯥꯗ ꯌꯥꯝꯅ ꯆꯣꯞꯄ ꯄꯥꯝꯒꯟꯕ, ꯂꯧ ꯏꯪꯈꯣꯜ ꯂꯣꯟꯅꯕ ꯃꯐꯝꯗ ꯈꯔ ꯈꯣꯞꯆꯤꯟꯒꯟꯕ, ꯌꯥꯝꯅ ꯑꯣꯏꯖꯕ ꯇꯥꯟꯕ ꯃꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯄꯥꯎꯔꯧ: ꯍꯥꯏꯔ ꯍꯌꯥ ꯍꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯍꯥꯏꯕꯒꯤ ꯀꯥꯟꯅꯗꯕ ꯍꯥꯏꯕꯅꯤ꯫ ꯌꯥꯝꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ, ꯍꯥꯏꯔꯤꯕ ꯇꯥꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯏꯟꯗꯕ, ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ: ꯗꯦꯁꯤ ꯁꯟ ꯅꯥꯔꯦꯛꯄꯤꯗꯨ ꯃꯉꯥꯏꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯧꯔꯛꯄꯗ ꯆꯣꯛꯊꯕ, ꯋꯥꯕꯅ ꯍꯥꯟꯕ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯀꯦꯊ ꯅꯧꯊꯗꯨꯅ ꯊꯕꯛ ꯁꯨꯅꯤꯡꯗꯗꯨꯅ ꯋꯥꯁꯤꯟꯅꯕ, ꯇꯧꯁꯤꯟꯅꯕ ꯃꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ: ꯀꯛꯆꯦꯡ ꯀꯣꯛꯆꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯊꯦꯡꯅꯕ ꯎꯅꯕ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯇꯧꯒꯗꯧꯕ ꯊꯕꯛ ꯑꯗꯨꯗꯤ ꯇꯧꯗꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯂꯩꯊꯣꯛꯄ ꯃꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯌꯥꯎꯔꯕꯁꯨ ꯍꯥꯟꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯈꯤꯗ꯭ꯔꯤꯕ ꯄꯥꯎꯔꯧ ꯑꯥꯔꯊ꯭ꯔꯒ ꯂꯣꯏꯅꯅ WhatsApp ꯅꯝꯕꯔ 9863924445 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯄꯤꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯔꯨꯞꯁꯤꯡꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ꯫